lamdam asigi leita laira imung singdagi haurakpa medical tamliba mahairui singda lanthokhtuna lakpa Rajkumar Sanajaoba Singh Memorial Scholarship ki mangarak suba tangkak amoina English aniga kunmanga kuntaruki khangalaba mahairui singda lanthokkhre laikhidrabagi photo da laishukatunai kai khumnabaga loinana pangthokpa thoram aduda academic session asigi khangalaba mahairui tareta manamathum sing yenthokhi Thauram aduga mari lenena Janems ki Department of Endocrinology ki HOD shu oidiba Professor Khetrimayum Achobana haikibada ngasi lanthokliba scholarship asi mapung oina laikhidraba Rajkumar Sanajaobana pamjaramba amadi mahakna hinglingi matamda laita lairabana maram oiduna mahakna tamningba mahai mapung fana tamba fangkhidaba amasung wana khangliba kayabo ningsingduna leihoriba machamasu oiba singna laikhidrabagi mingda ngasi horakliba lairik laishuda thawai yaurabasu seltumgi fibam fattabana mapung fana tamnaba honabada khudong chadaba kaya thingnariba mahairui singbu khangatuna mateng asi pibani masina mahairui sing asida leiramba awaba potlom sing kharada oirabasu koktuna mana tamliba mahaigi lambida mapung fana chathanbada angamba mateng sing pangba ngamnaba honabani haiki thoram aduda Dr. Professor SMT Longzam Usarani Devi, Director Janems, Professor KH Lokeswar Singh, Medical Superintendent Janems, Dr. Kumanten Rajkumar Singh, Managing Director, Mother Care Children Hospital and Research Center, Dr. T. Rajkumar Singh, Director, Department of Environment and Climate Change Manipur, Professor Y. Indivor Singh, Head Radiation Oncology Carcinos Amadi, Professor KSS Asoba Singh, HOD, Department of Endocrinology Janems Mui Singh Asina, Chief Guest President Amadi, Guest of Honor Oina Sarukyaki. Lesya koi chahi kuni maki kara koi criteria am fair kanon leji criteria si fair fulfill tawa ngang su ko na khanga chabni hana dagi chatpa kangbu masulai aduga kanosu uji anauba handaki recruitment su dum tokjali masi koi ongoing process ni kai guna bu chahi kuni koi dum khanga chali ko na sigi pandam ha bu koi oana leiba kanodu financial support leje dawa kangbu khara leje bse kona karigumba khara tan encourage tawba ngamagadi hagadra haina khanka chabdagi pandamda kona hotokchakibani aigi nupi Dr. Rajkumari Banasri Devi amasumagi pamung gi mingda kachabani we Rajkumar Sanajaoba Singh Memorial kano haidana sigi matangda ko karigina bu pabung si masana yamna lairna objakiba dum mioi ama hadi mangan ningjaba thumgidaba mayam madugi mangoi na koina puthok charaga tokjabani